Akasbani Imphal Ngangbam Nganthoi na pau pajari ahanbada maruoiba pau Security Force ki operation da khusukhulai kaya yauna lalhoba ani fare sitting taramapan laigadaba sangsad ki nongju mifam ngasidagi hauragani mifam asida tongan ba bill kaya puthokduna khanaduna pass tawnaba honagadauri amasung Spain na FIFA World Cup 2016 laure Imphal East Jilla gi Hengang Police Station gi manung chanba maiba khul gi singkhongda Security Force ki kangbu amana ngarang thi bahumba gi thabak chathabada bom yauna kusu khula kya fagalaba polam singi manungda 12 bore single barrel nongmai ahum magazine yawba SMG carbine ama 9mm pistol ama .32 pistol ani lethot cell ahum Chinese hand grenade ama wireless set na chingba yawri police ki pawsina makhata na hai Kaksing Jilla gi Wangu Police Station gi manung chanba khongyam makha lekai dagi sorepa gi haksin ba miyoi ni haiba kadar ama mahaki mayum dagi Security Force na fare Sandel Jilla gi Molsam Police Station gi manung chanba Indo Myanmar paring da leiba Gamphazol village area dagi KYKL gi miyoi ama su fare miyoi asidagi AK-47 rifle ama yauna atay polam khara fagale hairi amaromda Churachandpur Jilla gi Sangaikot Police Station gi manung chanba Monglam MT Geltam amasung M Gamngai khulsingda ain kaina yungau sunglambasing Security Force na manghantak hankhre mafam adudagi 12 bore gi nongoi ahum su phagat pangamkhi Security Force ki operation aduda yungau liter lising ama chamnga yangkhai yes cake yes powder haplamba chafu chamani phu taruk amasung pumtha halaba seng bag cham kun manghantak hankhi Manipur Police Cyber Awareness Week kamari leinana Senapati District Police na sinduna sayol amachupna jila asigi tongan school amasung college singda satharakhiba Cyber Awareness Program loisin khre amaromda Community Policing Program gi saruk ama oina nongmagi oiba lemna layang-bagi camp ama ngarang Khabaisoi da leiba taret suba Manipur Rifles Campus da pangthokre camp aduda punna miyoi chani humphuma da General Medicine Orthopedic Gamsung Gaini Gamari Lenaba Analayang Kudong Sabasing Fanghanki Mukhyamatri Umnam Khemsa Nangrang New Delhi da Pangthokiba BJP gi mifam da saruk yaki mifam aduda BJP National President Nitin Nabin National General Secretary Organization BL Santosh na singba luchingba kaya saruk yaki mifam aduna dol asi grassroots level da ningthina mapangal kankar hanaba amadi miyamgi seba ningthina tawba ngamna wafam kya khanaki tabiriba pawse Akasbani Imphal dagini Sangsad ki nongju mifam ngasidagi hauragani mathang thagi 12 phaw sathagadaba mifam asida punna sitting 18 leigani mifam asida bill kaya puthokduna khanabaga loinana pass tawnaba hodagani ngasi ahauba numita Lok Sabha da Supreme Court number of judges bill 2016 aduga Rajya Sabha dana Prevention of Insults to National Honor Amendment bill 2016 puthokduna khanagani bill singasigi mathakta Registration of Births and Deaths Amendment Bill Income Tax Amendment Bill Micro, Small and Medium Enterprises Development Amendment Bill 2016 na singbaso mifam asida puthokduna khanaraba yai amaromda sangsad ki nongju mifam ningthina pangthokpada mateng pangbinaba Kendra gi Parliamentary Affairs Mantri Kiren Rijiju na birodhi dol singda appeal tawri New Delhi da sangsad ki mifam gi mangoina na rajniti dol pumna maki oiba mifam ama pangthoklaba tungda pangmi singda wangangbada Sri Rijiju na hai nongju mifam asi ningthina asoy angam yaudana pangthokna bohonabada Rajniti dol singi sauraba thaudang lei Ganatantra bu hena mapangal kankar hana bohonabada wahanthok leiba khana nainaba amadi maru oiba hiram singda constructive oina khana nainabagi tangai fadaba lei Rajniti dol pumnam ki mifam adu kendra gi ngaksel matri Rajnath Singh sabhapati oiduna pangthokibani amaromda mifam adu hek haurakpaga Election Commission na masak khangdriba Nationalist Citizens Party of India NCPI bu Rajniti dol singya punba mifam da saruk yahan babu yaningdaba pongdoktuna Congress, Trinamool Congress, Samajwadi Party, DMK, Aam Aadmi Party yauna birodhi dol sing mifam yaudana mapanda thoki. Ngasidagi haugadariba sangsad ki nongju mifam mangoina na Lok Sabha gi Adyaksha Om Birla na sabhapati oiduna Business Advisory Committee gi mifam mangarang pangthoki. Nongju mifam asida sarkar na puthokadaba tongan ba ain sing amadi khanagadaba business singi matangda sarkar gi mahut sinduna yauriba mihut sing amadi tongan ba rajniti dol singi mihut singna punna khanaki
ꯃꯤꯐꯝ ꯑꯗꯨꯗ ꯁ꯭ꯔꯤ ꯑꯣꯝ ꯕꯤꯔꯂꯥꯅ ꯁꯪꯁꯠꯀꯤ ꯂꯩꯔꯤꯕ ꯐꯖꯔꯕ ꯆꯠꯅꯕꯤꯁꯤꯡ ꯉꯥꯛꯅ ꯆꯠꯅꯕ ꯑꯃꯗꯤ ꯀꯟꯁꯇ꯭ꯔꯛꯇꯤꯕ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯈꯟꯅꯅꯕ ꯑꯄꯤꯜ ꯇꯧꯈꯤ꯫ ꯁ꯭ꯄꯦꯟꯅ ꯐꯤꯐꯥ ꯋꯥꯔꯜꯗ ꯀꯞ 2023 ꯂꯧꯔꯦ꯫ ngasi New Yorkki New Jersey Stadiumda sanakiba final matchta Spainna mamangi champion Argentinabu panjil ama sinoda maithiba pikhi. Spaingi amata ngaireba panjil adu Ferran Torresna extra time gi matamda sankhibani. World Cup asida France ki Kylian Mbappe na punna panjil tara sanduna khwaidagi yamna panjil chanba ngamba sanaroi oiduna Golden Boot ki mana fangle. Spain gi sanaroi Rodri na Golden Ball, Spain gi goalkeeper Unai Simon na Golden Globe ki mana fangki. Spain gi sahi taramapan da ngairiba sanaroi Pau Kubasi na World Cup asigi khwaidagi phabas naha oiba sanaroi gi mana pikhi. Ningsing bayabadi Argentina 1959, 1936 amasung mamangi champion ni aduga Spain na 2010 da World Cup amuklak lawkhre. Handaki asi tharaga Spain na World Cup lawba anirak sure. Masi sanakiba FIFA World Cup final match asigi yanglaga Manipur Sarkar na ngasi raija sida leiba mahiloisang sing suti thadokli. Raija gi Education as Higher and Technical Education, Adult Education amasung SCERT gi Commissioner cum Secretary Ningthaujam Geoffrey na thokpa cherol amana hai raija sida leiriba Bosem Kosem CBSE gi makhada leiba school sing University yauna Higher Education gi institution sing amasung college sing asi suti oiragani. Ngasi phongba pause singi maroiba pausingi damak haujek Ngangbam Amukhomba leire. Amukhomba Thagachuri Nganthoi Naga micham taruk hatpagi kesta phaba miyoi ani NIA na remand lawkhre mihathina hatpada chenabra chenadabra khangdoknaba honari haiba pau hwelan pauda ahan headline tawri Poknaphamda parliament gi nongju mifhamda Manipur gi wafam khananaba opposition na demand tawkhre haina ahan headline piduna phongli health card ki mateng na hingliba patient singi khanbiduna makhatana card sizinaba yahanbiu haina patient singna phongdokki wafam amasu pausi sida maroi pawina phongli SIR lisingani kuntaruk matungda phongba draft electoral roll Churachandpur SC khaktada maitai voter satret kunthatret yauroktre haiba pawasi Shanghai Express Manipuri da ahan headline tawri Chanali bakta anawa Manipur semsi hairabadi leiriba laga asi maithiba piba tai haina MPCC gi president su oriba hanagi mukhyamantri okam ibobina phongdokki wafam ahan ba headline tawduna phongli Chief Minister Yumnam Khemchan jauna pangthokadoriba mifhamgi matangda khanna khre haiba paw amasu pawchi sida marui pawina phongli Manipur gi mahairoi sing World Cup yenganaba Manipur laingakna ngasi suti lawthokre haiba pawama naharul gi thodangda ahan ba headline tawri Aikhoi thabak thiba khak natana thabak pibagi hainabi thamnachi haina Home Minister Govindas Konthojamna phongdokki wafam amasu pawchi sida marui pawina phongba thengnare Shanghai Express English ta Nagaland da landslide thokpada myoi nipan sikhre haina ahan ba headline tawri saknai ba film maker Oken amakcham laikhi driver pawamasu pausi sigi angka kalam da phongli People's Chronicle da Manipur Bidhan Sabha gi adhyaksha Thokchom Saitabatana separate administration demand ja khidre naha ori basingna chawkhatpa Manipur ama semna honabada mangjil thanaba appeal tawri haiba paw ama maroi pawna phongli Hills Hornbill Express da Manipur Police Cyber Awareness Week ka mari leinana Senapati Jilla da Chayola Machupna Cyber Awareness Program pangthokre haina ahan headline tawri Tamelung Times da Spain na Argentina bu panjal ama sinoda thoiduna World Cup lawkhre haina anisob headline tawri Gan Female da Tamelung Tawsem lambi semjin binaba Jemi Students Organization Manipurna dabi tawri haiba paw ahan ba headline tawri Nganthoi Thagachari Amukhomba aroibada maroiba paw amuhanna Security Force ki operation da khusu khulai ke yauna lalhoba ani fare sitting taramapan leigadaba sangsat ki nongju mifam asidagi hauragani mifam asida tonga tongan ba bill ke aputoktuna khanaduna pass tawna buhona gadawri amasung Spain na FIFA World Cup 2023 laure paw loijare